ꯃꯃꯥꯡꯗ ꯑꯩꯅ ꯕꯨꯗꯤꯁ ꯇꯦꯝꯄꯜ ꯑꯃ ꯆꯠꯂꯨꯕꯗꯣ ꯑꯗꯨꯗꯣ ꯁ꯭ꯄ꯭ꯔꯤꯡꯗ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯃꯅ ꯑꯗꯨꯗꯣ ꯆꯠꯂꯨꯁꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯔꯤ ꯀꯩꯅꯣ ꯇꯧꯒꯦ ꯒꯥꯔꯤ ꯊꯧꯈꯤꯕꯒꯤ ꯃꯐꯝ ꯃꯇꯦꯛ ꯃꯇꯦꯛꯇꯨꯁꯨ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯇꯦꯝꯄꯜꯗꯣ ꯌꯧꯔꯀꯥꯟꯗ ꯎꯠꯂꯛꯀꯦ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 30-35ꯃꯨꯛ ꯂꯥꯞꯄꯝꯅꯦꯕꯀꯣ ꯑꯗꯨꯅ ꯆꯠꯂꯨꯔꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨꯔꯁꯤ ꯉꯁꯤ ꯃꯌꯥꯝ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯑꯩ ꯑꯣꯟꯊꯣꯔꯛ ꯎꯠꯂꯛꯀꯦ ꯁꯤꯒꯤ ꯃꯐꯝ ꯆꯤꯡ ꯑꯅꯤ ꯊꯧꯕꯁꯦ ꯑꯩꯈꯣꯏ ꯀꯣꯔꯤꯌꯥ ꯂꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯒꯥꯔꯤ ꯊꯧꯕ ꯁ꯭ꯄꯤꯠ ꯁꯤꯒꯤ ꯑꯩꯈꯣꯏ ꯊꯧꯔꯤꯕ ꯂꯝꯕꯤꯁꯦ ꯍꯥꯏꯋꯦꯕꯨꯗꯤ ꯅꯠꯇꯦꯗ ꯁ꯭ꯄꯤꯠ ꯂꯤꯃꯤꯠꯁꯦ 80 km/hꯅꯦꯕꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯀꯟꯅ ꯊꯧꯕ ꯌꯥꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯀꯟꯇ꯭ꯔꯤ ꯁꯥꯏꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯟꯇ꯭ꯔꯤ ꯁꯥꯏꯠꯇ ꯂꯩꯕꯅꯤꯅ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯐꯥꯎꯔ ꯆꯠꯇꯣꯏꯅꯤ ꯁꯤꯒꯤ ꯆꯤꯡ ꯑꯥꯗ ꯂꯥꯞꯅ ꯎꯔꯤꯕ ꯆꯤꯡꯁꯦ ꯁꯤꯒꯤ ꯆꯤꯡ ꯃꯊꯛꯁꯤꯗꯅꯦꯕ ꯆꯠꯇꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯇꯦꯝꯄꯜꯗꯣ ꯌꯧꯁꯜꯂꯛꯇꯣꯔꯦꯕꯀꯣ ꯑꯗꯣ ꯇꯦꯝꯄꯜ ꯆꯠꯄꯗꯨꯒꯤ ꯂꯝꯕꯤꯗꯨꯅꯦ ꯁꯤꯁꯦ ꯆꯤꯡ ꯑꯣꯏ ꯀꯩ ꯑꯣꯏ ꯂꯩꯌꯦ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯁꯤ ꯃꯊꯛꯇ ꯊꯧꯒꯠꯂꯒ ꯁꯤꯗ ꯄꯥꯔꯀꯤꯡ ꯂꯣꯠ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯈꯥꯝꯃꯅꯤ ꯌꯥꯝ ꯐꯖꯕꯅꯦꯕ ꯃꯐꯝꯁꯤ ꯚꯦꯔꯤ ꯚꯦꯔꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯅꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯗ ꯁ꯭ꯇ꯭ꯔꯤꯝꯁꯨ ꯆꯦꯟꯕꯅꯦꯕꯀꯣ ꯃꯤ ꯃꯌꯥꯝꯁꯦ ꯍꯦꯛ ꯍꯦꯛ ꯁꯝꯃꯔ ꯃꯇꯝꯗ ꯏꯁꯤꯡ ꯀꯩꯀꯥ ꯀꯨꯝꯅꯕꯅꯦꯕꯀꯣ ꯃꯈꯥꯗ ꯃꯌꯥꯝ ꯇꯦꯝꯄꯜ ꯃꯐꯝꯗ ꯌꯧꯔꯦ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦꯀꯣ ꯑꯩ ꯑꯁꯣꯝ ꯑꯣꯟꯊꯣꯛ ꯎꯠꯂꯛꯀꯦ ꯁꯤ ꯃꯣꯏ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯃꯌꯥꯝ ꯌꯣꯟꯕꯗꯨꯅꯦꯕ ꯁꯤꯗ ꯍꯔꯕ ꯀꯩꯀꯥ ꯃꯣꯏ ꯆꯤꯡꯗ ꯐꯪꯕ ꯀꯩꯀꯥ ꯃꯌꯥꯝ ꯌꯣꯜꯂꯦ ꯃꯅꯤꯡꯁꯤꯗ ꯎꯔꯤꯁꯦ ꯁꯤꯗ ꯌꯣꯜꯂꯦ ꯃꯌꯥꯝꯁꯦ ꯑꯆꯥꯄꯣꯠ ꯀꯩꯀꯥꯁꯨ ꯌꯣꯜꯂꯦ ꯀꯣꯐꯤꯒꯨꯝꯕ ꯑꯍꯟ ꯀꯩꯀꯥ ꯃꯌꯥꯝ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯃꯥꯒꯣꯂꯤ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯇꯤꯡꯕꯒ ꯃꯥꯟꯅꯕꯗꯣ ꯑꯗꯨꯝꯕꯁꯨ ꯂꯣꯏ ꯌꯣꯟꯕꯅꯦꯕ ꯁꯤ ꯃꯐꯝ ꯃꯇꯦꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯈꯥꯝꯐꯝꯗꯨꯒꯤ ꯅꯥꯀꯟꯗ ꯃꯌꯥꯝ ꯑꯁꯤ ꯂꯩꯔꯦ ꯇꯦꯝꯄꯜ ꯆꯪꯕ ꯃꯃꯥꯡ ꯂꯥꯛꯄꯗꯗꯤ ꯏꯀꯪ ꯀꯪꯉꯤꯗꯅꯀꯣ ꯋꯤꯟꯇꯔ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯪꯉꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯀꯥꯈꯠꯂꯨꯔꯁꯤ ꯌꯦꯡꯉꯨꯔꯁꯤ ꯃꯌꯥꯝꯁꯤ ꯈꯨꯐꯖꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯎꯃꯪ ꯃꯌꯥꯝꯁꯤ ꯕꯨꯙꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃꯁꯨ ꯂꯥꯛꯇꯧꯔꯕ ꯃꯥꯜꯂꯦꯀꯣ ꯌꯥꯝ ꯊꯨꯅ ꯗꯦꯀꯣꯔꯦꯁꯟ ꯌꯥꯝ ꯇꯧ ꯂꯩꯔꯝꯃꯦ ꯃꯃꯥꯡ ꯂꯥꯛꯄꯗꯨꯒ ꯊꯦꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯂꯦꯝ ꯃꯌꯥꯝꯁꯦ ꯂꯦꯝꯅꯦꯕꯀꯣ ꯅꯨꯃꯤꯗꯥꯡꯗ ꯃꯩ ꯊꯥꯅꯕ ꯃꯃꯥꯡꯗꯗꯤ ꯊꯦꯠꯍꯧꯗꯕꯅꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃꯁꯨ ꯀꯥꯟꯅꯔꯛꯏ ꯂꯩꯔꯦ ꯁꯥꯡꯕꯅꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯏ ꯇꯦꯝꯄꯜꯗ ꯌꯧꯕ ꯁꯤ ꯃꯇꯦꯛꯁꯦ ꯀꯥꯕꯁꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯏ ꯁꯤ ꯎ ꯑꯋꯥꯡ ꯑꯋꯥꯡꯕ ꯎ ꯑꯆꯧ ꯑꯆꯧꯕꯒꯤꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯃꯌꯥꯝꯁꯦ ꯃꯈꯥꯗ ꯁ꯭ꯇ꯭ꯔꯤꯝ ꯆꯦꯜꯂꯤꯁꯦ ꯁꯤꯗꯁꯨ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯃꯐꯝꯗꯣ ꯁꯝꯃꯔꯗꯗꯤ ꯄꯤꯛ ꯊꯟꯕꯅꯤ ꯁꯥꯕꯅꯤꯅ ꯁꯝꯃꯔꯗ ꯌꯥꯝ ꯁꯥꯏꯌꯦꯕ ꯁꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯏꯁꯤꯡꯒꯨꯝꯕ ꯀꯨꯝꯕ ꯈꯣꯠꯄ ꯏꯁꯤꯡ ꯁꯥꯟꯅꯕ ꯌꯥꯝ ꯂꯥꯛꯅꯩꯌꯦꯕ ꯁꯨꯃꯥꯏꯅ ꯁꯤ ꯁ꯭ꯇ꯭ꯔꯤꯝꯒꯨꯝꯕ ꯀꯩꯀꯥꯁꯤꯗ ꯄꯤꯛ ꯊꯟꯕꯅꯤ ꯊꯥ 1.5-2 ꯍꯣꯏ ꯖꯨꯟ ꯌꯧꯁꯜꯂꯛꯄꯗꯗꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯅꯤ ꯁꯤꯒꯤ ꯃꯈꯥ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯌꯧꯗꯣꯔꯦ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯂꯩꯆꯤꯜꯁꯦ ꯐꯖꯗ꯭ꯔꯦ
ꯆꯤꯡꯒꯤ ꯃꯔꯨꯝꯗ ꯈꯪꯗ꯭ꯔ ꯁꯤꯗ ꯃꯊꯛꯇ ꯇꯦꯝꯄꯜ ꯑꯃ ꯁꯥꯍꯧꯕ ꯑꯩꯅ ꯎꯠꯈꯤꯕꯗꯣ ꯂꯣꯏꯁꯤꯜꯂꯝꯗꯣꯔꯦꯀꯣ ꯌꯥꯝ ꯂꯣꯏꯔꯝꯃꯦ ꯃꯣꯏꯁꯦ ꯑꯣꯜꯃꯣꯁ ꯂꯣꯏꯔꯕꯒꯨꯝꯕꯅꯤ ꯍꯣꯏ ꯍꯥꯞꯄ ꯂꯣꯏꯔꯝꯃꯦ ꯃꯥꯒꯤ ꯇꯦꯝꯄꯜꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯃꯑꯣꯡ ꯃꯇꯧ ꯐꯖꯔꯝꯃꯦ ꯌꯧꯁꯜꯂꯛꯑꯦ ꯑꯩꯁꯨ ꯇꯦꯝꯄꯜ ꯃꯄꯥꯗꯀꯣ ꯁꯤꯗ ꯀꯥꯈꯠꯂ ꯂꯩꯔꯦꯕ ꯃꯄꯥꯗꯨꯗ ꯑꯗꯨꯗ ꯍꯥꯏ ꯃꯇꯦꯛꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯁ꯭ꯇ꯭ꯔꯤꯝ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯔꯒꯀꯣ ꯑꯣꯏꯔꯗꯤ ꯄꯣꯁ ꯇꯥꯕ ꯅꯪ ꯌꯥꯝ ꯐꯖꯔꯦ ꯂꯩ ꯀꯩꯀꯥ ꯃꯌꯥꯝ ꯁꯥꯠꯀꯠꯂꯛꯄꯁꯦꯀꯣ ꯅꯕꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯑꯗꯨꯋꯥꯏꯗꯒꯤ ꯄꯨꯂꯞ ꯀꯦꯟꯈꯤꯕꯅꯦꯕ ꯀꯣꯔꯤꯌꯥꯒꯤ ꯃꯣꯏ ꯐꯣꯜ ꯍꯧꯔꯛꯄꯗꯒꯤꯀꯣ ꯑꯗꯩꯗꯤ ꯋꯤꯟꯇꯔ ꯑꯗꯨ ꯑꯗꯥ ꯑꯦꯄ꯭ꯔꯤल ꯃꯌꯥꯏ ꯑꯦꯄ꯭ꯔꯤꯜ ꯍꯧꯔꯛꯄ ꯑꯗꯥꯏꯐꯥꯎ ꯑꯗꯨꯝ ꯀꯪꯉ ꯂꯩꯔꯦ ꯃꯐꯝꯁꯦ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯜ ꯍꯣꯏ ꯃꯦ ꯍꯧꯖꯤꯛ ꯆꯪꯈꯠꯂꯛꯏꯕ ꯍꯧꯖꯤꯛ ꯑꯦꯄ꯭ꯔꯤꯜ ꯂꯣꯏꯔꯛꯄꯅꯤꯗꯅ ꯁꯨꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯁꯥꯠꯀꯠꯂꯛꯄ ꯑꯗꯩ ꯇꯦꯝꯄꯔꯦꯆꯔꯁꯨ ꯈꯔ ꯁꯥꯕ ꯍꯧꯒꯠꯂꯛꯑꯦ ꯑꯗꯩꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯕꯨꯗꯤ ꯏꯪꯕ ꯅꯨꯃꯤꯗꯥꯡꯒꯨꯝꯕꯗꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂ ꯏꯪꯕ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗꯅ ꯑꯃꯨꯛ ꯈꯔ ꯁꯥꯕ ꯇꯦꯝꯄꯔꯦꯆꯔꯁꯦ 19-20 ꯌꯧꯕ ꯍꯧꯔꯦꯕ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯦꯕ ꯍꯧꯖꯤꯛꯁꯦ ꯋꯦꯗꯔꯒꯨꯝꯕ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯌꯥꯝ ꯁꯥꯖꯟꯈ꯭ꯔꯅꯤꯕ ꯑꯗꯨꯅ ꯆꯞ ꯆꯥꯕ ꯃꯇꯝꯅꯤ ꯋꯦꯗꯔꯒꯤꯁꯨ ꯃꯐꯝꯁꯤꯁꯨ ꯍꯥꯏꯀꯤꯡ ꯇꯧꯅꯤꯡꯕ ꯃꯤꯒꯤꯁꯨ ꯃꯄꯥꯟ ꯑꯥꯎꯠꯗꯣꯔ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯅꯤꯡꯕ ꯃꯤꯒꯤꯁꯨ ꯌꯥꯝ ꯆꯞ ꯆꯥꯕ ꯃꯇꯝ ꯕ꯭ꯌꯨꯇꯤꯐꯨꯜ ꯇꯥꯏꯃꯤꯡ ꯃꯁꯤ ꯃꯅꯨꯡ ꯆꯪꯉꯒ ꯂꯥꯏ ꯈꯣꯏꯔꯝꯕꯝꯅꯦꯕꯀꯣ ꯃꯅꯨꯡ ꯆꯪꯉꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯃꯤ ꯌꯥꯝ ꯇꯤꯜꯂꯦ ꯃꯃꯥꯡꯒ ꯌꯦꯡꯅꯕꯗ ꯌꯥꯝ ꯗꯦꯀꯣꯔꯦꯁꯟꯁꯨ ꯇꯧꯔꯝꯃꯦꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯣꯏ ꯕꯨꯗꯙꯤꯁ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯥꯛꯇꯧꯔꯝꯕꯅꯦꯕ ꯑꯗꯨꯒꯤ ꯂꯥꯏ ꯍꯥꯏꯐꯦꯠ ꯈꯣꯏꯔꯝ ꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯅꯝꯖꯔꯒꯦ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯔꯦ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯐꯦꯠ ꯅꯝꯃꯒ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯔꯣꯏꯒꯦ ꯍꯧꯖꯤꯛꯀꯤꯗꯨꯅ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯈꯣꯏꯔꯝꯕꯝꯅꯦꯕꯀꯣ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯃꯥꯏ ꯈꯥꯏꯗꯣꯛꯄ ꯃꯌꯥꯝ ꯂꯩ ꯑꯗꯨꯗ ꯂꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯑꯣꯡ ꯀꯩꯀꯥꯁꯨ ꯂꯣꯏ ꯂꯩꯌꯦꯅ ꯁꯤꯗ ꯑꯗꯨꯅ ꯃꯐꯝ ꯌꯥꯝ ꯐꯖꯔꯦ ꯁꯤꯗꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯏꯀꯣ ꯀꯣꯏꯂꯥꯏ ꯇꯦꯝꯄꯜꯁꯤ ꯃꯥꯒꯤ ꯐꯦꯛꯁꯇꯨ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯈꯪꯅꯤꯡꯕ ꯌꯥꯎꯔꯁꯨ ꯁꯣꯡꯅꯥꯝꯁꯥ ꯇꯦꯝꯄꯜ ꯍꯥꯏꯁꯤꯅꯦꯕ ꯁꯤꯁꯦ 824 ꯃꯣꯏꯒꯤ ꯁꯤꯂꯥ ꯗꯥꯏꯅꯥꯁꯇꯤꯅ ꯄꯥꯜꯂꯤꯀꯥꯟꯗ ꯁꯥꯔꯝꯕꯅꯦꯅ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯇꯦꯝꯄꯜꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯀꯩꯀꯥ ꯂꯣꯏꯔꯦꯀꯣ ꯊꯣꯛꯂꯛꯑꯦ ꯂꯟ ꯆꯥꯗ꯭ꯔꯤꯕ ꯑꯌꯨꯛꯀꯤ ꯄꯨꯡ 1 ꯇꯥꯁꯜꯂꯛꯑꯦ ꯅꯨꯡꯊꯤꯟꯒꯤ ꯑꯗꯨꯅ ꯂꯟ ꯆꯥꯔꯨꯒꯦꯅ ꯊꯣꯛꯂꯛꯑꯦ ꯃꯤ ꯃꯌꯥꯝꯅ ꯃꯊꯪ ꯂꯥꯛꯅꯔꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯊꯣꯛꯑꯁꯤ ꯂꯟ ꯆꯥꯕꯩꯗꯣ ꯀꯩ ꯆꯥꯔꯒꯦ ꯑꯗꯣ ꯃꯇꯦꯛ ꯑꯃꯃꯨꯛ ꯎꯠꯂꯛꯑꯒꯦ ꯈꯜꯂꯤꯕꯀꯣ ꯀꯩ ꯆꯥꯁꯤꯒꯦꯅ ꯆꯥꯛꯄꯨꯗꯤ ꯂꯥꯝꯃꯕꯅꯤ ꯑꯗꯨꯅ ꯈꯜꯂꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯑꯅꯛꯄꯗ ꯆꯥꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯟꯈꯤꯕꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯈꯥꯝꯃꯒ ꯆꯥꯁꯤꯔꯥꯅ
ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨ ꯆꯥꯕ ꯃꯐꯝꯗ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯁꯤꯗ ꯊꯣꯛꯂꯛꯄꯗꯨꯗ ꯃꯣꯡꯁꯦ ꯏꯪꯒꯣꯟ ꯀꯣꯏꯔꯤꯁꯦ ꯑꯃꯨꯛ ꯏꯟꯖꯥꯡ ꯅꯥꯄꯤꯁꯨ ꯐꯅꯌꯥꯝ ꯍꯧꯔꯝꯃꯤ ꯃꯃꯥꯡ ꯂꯥꯛꯄꯗ ꯁꯤꯁꯦ ꯐꯔꯇꯤꯂꯥꯏꯖꯔ ꯆꯥꯏꯍꯧꯗ ꯉꯥꯏꯔꯤꯕꯅꯦꯕꯀꯣ ꯃꯅꯝ ꯌꯥꯝ ꯅꯝꯊꯤ ꯍꯧꯕꯅꯦꯕ ꯑꯗꯨꯒꯤ ꯑꯗꯣ ꯁꯤꯗ ꯏꯪꯒꯣꯟ ꯀꯣꯏꯔꯒ ꯃꯣꯏ ꯃꯣꯡ ꯀꯩꯀꯥ ꯆꯥꯅꯕ ꯇꯦꯝꯄꯜꯒꯤ ꯆꯥꯅꯕ ꯁꯤ ꯇꯧꯔꯤꯁꯦ ꯌꯥꯝ ꯆꯒꯠꯅꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯂꯟꯁ ꯆꯥꯊꯣꯛꯄ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯤꯡꯁꯤꯡꯉꯛꯑꯦꯀꯣ ꯆꯥꯔꯣꯏꯕꯤ ꯂꯥꯝꯕꯗꯨꯗꯀꯣ ꯔꯦꯁꯇꯨꯔꯦꯟꯁꯦ ꯑꯃꯨꯛ ꯊꯤ ꯂꯩꯕꯗꯨꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯕ ꯂꯣꯏꯔꯦ ꯂꯩꯔꯝꯃꯦ ꯆꯥꯊꯣꯛꯈ꯭ꯔꯦ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯅꯤꯡꯁꯤꯡꯉꯛꯑꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯐꯔꯦ ꯁꯤꯅ ꯀꯣꯔꯤꯌꯟꯒꯤ ꯃꯣꯏꯒꯤ ꯗꯤꯁ ꯑꯃ ꯂꯩꯌꯦꯕ ꯖꯦꯌꯨꯛ ꯑꯅ ꯄꯣꯛ ꯁ꯭ꯇꯔ ꯐ꯭ꯔꯥꯏ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯔ ꯐ꯭ꯔꯥꯏ ꯄꯣꯛ ꯑꯗꯨꯗꯣ ꯆꯥꯔꯦ ꯑꯗꯨꯅ ꯔꯦꯁꯇꯨꯔꯦꯟ ꯊꯤꯕꯗꯁꯨ ꯌꯥꯝ ꯉꯥꯎꯔꯕ ꯑꯗꯨꯅꯅꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯀꯥꯎꯊꯣꯛꯎꯔꯦꯕ ꯑꯦꯅꯤꯋꯦ ꯐꯔꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯁꯜꯂꯦ ꯑꯗꯨꯅ ꯌꯩꯊꯣꯛꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯚꯤꯗꯤꯑꯣ ꯁꯖꯦꯁꯟ ꯍꯥꯏꯕꯤꯔꯝꯃꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯩꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯕꯥꯏ ꯕꯥꯏ